Welcome to Real Voice. Makhal Mathel ki pau khara lominasi. China se Communist Party na pali communism natana aikoi laibak tadi party mayam ama oibukum mokoi do oidi. President Jinping asina magi time di loirak labani adubu mokoi ki politician sing na handak muksu amuk mangonda prestigious pharmacy amuk sinare powerful ding thoni mak ase Masiga loinana Li Kuang na anova Prime Minister oire. Li Kuang ase Jinping ga yamna naknaba misak ni hairi President masamak na Li Kuang na Prime Minister ga pharmacy leiting no prastab thangat ki bani. Li Kuang sangai da makoi Communist Party asigi chief oirambani corona matamda magi responsibility yamna leiki amasung phajana thabak su pangthoki. Prime Minister oirba tungsida mangondagi China gi mi singna apaba thabak thoram kaya ki wakhan thamnari. Film Taibangda Akhanaba International Oscar Award ki function pangthokre lamdang asida thawai lupchabasingna mit thadana program asida yenglaki bagi production singbu award association asigi maikai digi khanbi rakadra haibagi wakhalna thamoida ding ding chongbagi tangkak adusu henki so far report amagi matung inadi Telugu movie RRR gi song Natu Natu Koba aduna best song plus dance performance ki award phanglakle Oscar ani ni Bharat no phanglakli base handaki Oscar award asida nomination tawkiba film sing di Top Gun, Maverick, Avatar, The Way of Water, The Fableman, Woman Talking, All Quiet on the Western Front, Everything Everywhere All at Once asina chingbani. Actor in leading role da phangiba Oscar se Brandon Fraser nini magi film The Whale ko baduda actor in supporting role da Ki Hui Kwan nani actress leading role da Michael Yeoh nani machinatna mioi kana Oscar si phangnaki makoi ki list sangi handaki chahi asidadi Everything Everywhere All at Once ko ba movie asina khwaidagi hele afawba film ama oikre aduga film asigi director producer actor supporting actor na chingbasu Oscar award painakre Bharat ki Pradhan Mantri amati Micham Praja Singh Oscar ani purak pisidi yamna harau pa tayam phongdokre Ukraine amadi Russia animaki maikai digi asumna pau phongdoknani madudi Ukraine east laiba thum lokpham Bakhmut ta heavy fighting chathari amasung phajana sinabaki wane haujiki position da Bakhmut ko balam damase ani thokna khairaga west na Ukraine force na ngakli aduga east lomdana Russia na ngakli ani thokna khairibase turel amalai mayaida adunani turel asina war asige front line oiri Volodymyr Zelensky president na hai Lising amaga chani Russia gi army siri aduga nongni sida sibugi wani amasung masidagi hena sokle lan tobu ware makoyase amarom ta Russia na hai Ukraine phajana warabani mafam sida Russia gi military na makata na hai ngasi data Ukraine gi service member chani ga kun sikrabani loidana infantry fighting vehicle ama armored vehicle ahum truck ahum D30 hawaijar sutugai ki lan lepalaitri Protest haibase pen raktraba tanjata government aduge mayokta chathanai England goma ina khullaba country amada sen thungi shortage lakpa haibase thajeti adubu makoi da paisa yamna pp di haiduna protest tawkalakle hanadi ita ta ki de handak na maheli ngasi dagi across England da junior doctors sing protest thorak lambi da paring lengkre sarkar piri basina ikoi kasu tobi yadre sini Makoi ki junior doctor sing asisu highly experienced lai bangaktani makoi ki loina nurse ambulance driver amati atai staff sing su strike asidi yauri Indonesia ki Mount Merapi ko mai ki chinga se active ni haina ki na duna lai nakta lai ba khungang cha sing karamba matam da kari oini khangde hai bisidi makoi ki chin hai wahini hai bukumda nahan volcano ase pukhaira kre makoi na tumni rei tanja da maduda thorakiba amuba mai khuna khun pumnamak effect ohen kre Maiku ado asa maikuni casualty di wehobuki wale te chena kare maudagi thorakpa onthok na sakraba mahi chen balaba ado 7 km per hour gi speed ta ani mafam de center gi hai Rahul Gandhi na handak London the lecture am pirure madugi lecture ado tabadagi Congress party gi opposition party am oiriba ruling party BJP gi MP na sangsad ta yamna saunakre Rajnath Singh na hai Rahul Gandhi na London da aikoi gi sangsad asibu lekha ta halam lei mahak na heram ki sangsad manungda opposition party ki Mike Singh ban tawsali loina na ngangi nganghanti Rajnath Singh na hai Magi wafam asigi damak maral thabatai mayam mangda aina soikre lan krai pum thoki pagi mathak taliba ki izzat sokwa thamlambagi damak bichar oipum thoki
ꯚꯥꯔꯠꯇꯁꯨ ꯁꯦꯝ ꯁꯦꯛꯁ ꯂꯨꯍꯣꯡꯕ ꯌꯥꯍꯜꯂꯨ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯕ ꯍꯧꯅꯔꯛꯂꯦ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤ ꯈꯔꯗꯗꯤ ꯃꯁꯤꯕꯨ ꯑꯌꯥꯕ ꯄꯤꯈ꯭ꯔꯕꯅꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯗꯤꯃꯥꯟ ꯑꯁꯤꯕꯨ ꯌꯥꯗꯗꯨꯅ ꯂꯥꯛꯂꯤ ꯑꯃꯁꯨꯡ ꯍꯥꯏ ꯃꯁꯤꯒꯤ ꯑꯅꯧꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯒꯤ ꯆꯠꯅꯕꯒꯤ ꯑꯦꯒꯦꯟꯁꯅꯤ ꯑꯃꯁꯨꯡ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯅ ꯃꯁꯤꯕꯨ ꯏꯁꯄꯤꯁꯤꯌꯦꯜ ꯃꯦꯔꯤꯖ ꯑꯦꯛꯀ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯑꯁꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯐꯥꯏꯅꯦꯜ ꯋꯥꯐꯝ ꯊꯝꯕꯤꯔꯛꯎ ꯍꯥꯏꯅ ꯁꯤꯟꯅꯈ꯭ꯔꯦ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯒꯤ ꯋꯥꯗꯤ ꯚꯥꯔꯠꯀꯤ ꯁꯪꯁꯀ꯭ꯔꯤꯇꯤ ꯍꯧꯅ ꯂꯣꯟꯆꯠ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯛꯂꯤ ꯃꯁꯤꯕꯨ ꯌꯣꯛꯈꯠꯁꯤꯁꯤꯅꯤ ꯀꯦꯟꯗ꯭र ꯁꯔꯀꯥꯔꯅ ꯁꯨꯄ꯭रीम कोर्ट की जज मंगादा वफम असे खन नैनबा हाइख्रे नोकिया की साइट की भारत यामना होंगबा बजेट की स्मार्टफोन अमा लॉन्च तौख्रे मिंगना नोकिया C12 भारत की नेटवर्क टाइप की मतुंगिना लॉन्च तौरकलिबनी मसी मस्त फोन नि लिसिंग तरुक मुक ताई एंड्रॉइड नि C12 64GB 2GB रैम अदो ओनली 5999 ताई 6.3 इंच की डिस्प्ले नि 256GB फाउद एक्सपांड तो भी आई मेमोरी हापलगा सेन वाजब सिंगिदी मसी बेस्ट ऑप्शन होइगनी 4GB रैम की सुलई नोकिया C12 सीरीज ता यामना फजब मोबाइल फंगनी 17 मार्च अदवाइदगी मार्केट ता फंगनी हाइरी सो थैंक्स फॉर वाचिंग कमेंट बॉक्स ता करिगुम्बा तोमदा Amazon दगे earbuds का लेब निंग बतारगती पीरिबा लिंक तो चटपीरगा लाइबगी यंग पियो सो थैंक्स